Matanda manipula masagat na matanda. Imay bensingi tawlalagin. Matulpa. Mahuwan dagiyay juga. Manipula sibuk kahit na magdamag. Ay kunak. Adik kinadik kunalagyan. Imay bensingi sibuk kamuk kahit na nung sisa na nalay minaramba. Manipula sila na sili masayap tahan na mag-isip. Nagapagtagampat ka kaya namin sige malipula sa tuway na bahut. Ay ko'y na mako'y isang lapang pili na ginamagta. Pakisinisan ka bang pili na ginamagta na sili. Ay ko'y na mako'y na hat lagi, tuk lagi. Yung nagitang tuk na bahunag. Masibot yung mara. Masibot yung mara. Ay ko'y na minang sisaw na ginamagta na mako'y na siya. Ay ko'y na kong pat na ko'y na iskog na ginasay. Nabapo kaning nagbasido. Ay ko'y kanina nagpapamatam niya yung ibara. Yung siyang naplan na nagpapamatam na ko'y kahatang pampot na kami. Ay ko'y kahatang pampot na kami. Unay na sa asin na sa kuparan na at pinakapamatam niya yung ibara. Kanina nga sisipin kami na nagpap na magilibahan na sila. Ihangin sa pangamdres ay. Kasi ay ko'y kasatrin ba ni. Itachok ni ay yung may isang bihari ka na nagkore sabing-sabing na hirap. Ay, siya ko yung drama. शाही पता लेने से याद रही शाही पा दे जा रहे ayo ini belum
Knockout! Kangay fucking knockout! Kangay fucking knockout! State Security Force at Humatanda Purabagasa Divisanda! State Security Force at Humatanda Purabagasa Divisanda! Dibada mo para sa Yaroy! 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 Kami Yaroy! Kami Yaroy! Kami Yaroy! Kami Yaroy! Kilala Anitopa, Separate Administration Piba, Separate Administration Piba, Manipur Yapun Masaktan, Manipur Yapun Masaktan, Manipur की yellow machine Sindarapa, Manipur yellow machine Sindarapa, Kamalpa की yellow machine Sindarapa, Manipur की yellow machine Sindarapa, Kamalpa की yellow machine Sindarapa, Separate Administration Piba, Separate Administration Piba, Manipur के लंगा अनी थंबा, Manipur के लंगा अनी थंबा, Manipur के लंगा अनी थोपा, State Security Force at Humatanda Purabagasa Divisanda, Dibada mo polisi thamba, Dibada mo polisi thamba, Manipur की ngapkau, Sakabayum Singh at Humatanda, Sakabayum Singh at Humatanda, Sakabayum Singh at Humatanda, State Security Force at Humatanda Purabagasa Divisanda, Sakabayum Singh at Humatanda, Nalamgi Mapusaba, Mitop Nalamgi Mapusaba, go back, go back, go back, Mitop Nalamgi Mapusaba, Mitop Nalamgi Mapusaba, go back, go back, go back, Separate Administration Piba, Separate Administration Piba, Separate Administration Piba, Manipur की लंगा अनी थंबा, Manipur की लंगा अनी थंबा, Manipur की लंगा अनी थोपा, Manipur की अपन berkesatan, Manipur की अपन berkesatan, Mitop Nalamgi Mapusaba, Mitop Nalamgi Mapusaba, Mitop Nalamgi Mapusaba, go back, go back, go back, Mitop Nalamgi Mapusaba, Mitop Nalamgi Mapusaba, Separate Administration Piba, Separate Administration Piba, Manipur के लंगा अनी थंबा, Manipur के लंगा अनी थोपा, Manipur की अपन berkesatan, Manipur की अपन berkesatan,
ꯑꯄꯨꯟꯕꯅ ꯏꯇꯣꯞꯅ ꯂꯝꯒꯤ ꯃꯄꯨ ꯁꯥꯕ ꯏꯇꯣꯞꯅ ꯂꯝꯒꯤ ꯃꯄꯨ ꯁꯥꯕ Go back! Go back! Go back! Separate administration Viva! Separate administration Viva! Manipur Laya Ani Thamba! Manipur Laya Ani Thamba! Manipur Yapun Satam! Manipur Yapun Satam! Manipur Yellow Mission Sitarapa! Ibu makai peacefully government da jana akoi peacefully akoi demand tawga lakjabani asigi point sida yauri basidi akoi jiribam da thokiba violence mayam se masi matam chana manipur government na matam chana haise akoi 2023 gi May gi tang ahum da thokiba akoi crisis tu dagi tang mari dagi ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯗ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯈꯔ ꯊꯣꯛꯈꯤꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯥꯡ 5ꯗꯒꯤ ꯑꯩꯈꯣꯏ ꯄꯤꯁ ꯀꯃꯤꯇꯤ ꯁꯦꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥ ꯃꯆꯥ ꯊꯣꯛꯑꯁꯨ ꯑꯩꯈꯣꯏ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯂꯥꯛꯄꯗꯨꯅ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯆꯞ ꯆꯥꯅ ꯃꯦꯒꯤ ꯇꯥꯡ 3 ꯀ꯭ꯔꯣꯁ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯃꯦꯒꯤ ꯇꯥꯡ 14 ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯗ ꯃꯤ ꯁꯤꯕ ꯃꯤꯁꯤ ꯃꯤꯅꯥ ꯑꯁꯣꯛ ꯑꯄꯟ ꯀꯔꯤꯝꯇ ꯌꯥꯎꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯈꯤ ꯑꯗꯨꯕꯨ tang 14ꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯁꯜꯂꯛꯄ ꯑꯗꯨꯒ ꯖꯨꯟꯒꯤ ꯇꯥꯡ 6ꯇꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯈꯨꯅꯧꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯇꯥꯁ ꯁꯔꯛ ꯀꯧꯕ ꯑꯃ ꯁꯤꯔꯛꯄꯗꯒꯤ ꯖꯤꯔꯤꯕꯥꯝꯗ ꯂꯣꯏ ꯑꯣꯔꯗꯔꯁꯤ ꯄꯨꯔꯥ ꯍꯧꯖꯤꯛ ꯐꯥꯎꯗ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯁꯤ ꯀꯅꯥꯒꯤ ꯃꯔꯥꯟꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯆꯍꯤ ꯑꯃ ꯐꯪꯈꯤꯕ ꯃꯇꯝꯗꯣ ꯃꯗꯨꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯅ ꯍꯟꯖꯟ ꯍꯥꯏꯔꯐꯥꯎꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯦ ꯐꯨꯜꯂꯤ ꯑꯦꯂꯥꯔꯠ ꯑꯣꯏꯅ ꯊꯝꯗ꯭ꯔꯤꯕꯅꯣ ꯀꯔꯤꯒꯨꯝꯕ ꯈꯨꯟ ꯈꯔꯗ ꯀꯔꯤꯒꯨꯝꯕ ꯀꯝꯃꯨꯅꯤꯇꯤ ꯈꯔꯒꯤ ꯈꯨꯟ ꯈꯔꯗꯗꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯝ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯁꯥꯝ ꯔꯥꯏꯐꯜ ꯃꯣꯏꯁꯦ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯔꯒ ꯂꯩꯔꯕ ꯕꯦꯒ꯭ꯔꯥ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯃꯥꯏꯅꯣꯔꯤꯇꯤꯁꯦ ꯖꯤꯔꯤꯕꯥꯝꯗ ꯃꯦꯖꯣꯔꯤꯇꯤ ꯃꯩꯇꯩ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯃꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯕ ꯑꯦꯔꯤꯌꯥ ꯂꯩꯌꯦꯕ ꯕꯣꯔꯣ ꯕꯦꯒ꯭ꯔꯥ ꯁꯥꯏꯠꯇ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯈꯨꯟꯗꯣ ꯀꯔꯤꯒꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯗꯕꯅꯣ ꯑꯗꯨꯅ ꯏꯔꯥꯡꯁꯦ ꯊꯣꯛꯆꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯥꯀꯟ ꯑꯃꯗ ꯏꯔꯥꯡ ꯊꯣꯛꯑꯦ ꯅꯥꯀꯟ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯦ ꯅꯥꯀꯟ ꯑꯃꯗ ꯖꯨꯝ 4 5 10 20 ꯃꯩ ꯊꯥꯕ ꯃꯇꯝꯗ ꯅꯥꯀꯟ ꯑꯃꯗ ꯖꯨꯝ 30 40 ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯅꯥꯒꯤ ꯑꯁꯣꯏꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯉ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯦ ꯃꯁꯤ ꯖꯤꯔꯤꯁꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯕ ꯗꯤꯕꯤꯖꯟ 2 ꯊꯣꯛꯅ ꯈꯥꯏꯗꯣꯛꯈ꯭ꯔꯦ 2 ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝ ꯁꯕ ꯗꯤꯕꯤꯖꯟꯁꯤꯒꯤ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯗꯤꯁꯤ ꯍꯦꯗꯀ꯭ꯋꯥꯇꯔ ꯔꯣꯝꯗꯗꯤ ꯑꯩꯈꯣꯏ ꯄꯨꯔꯥ ꯐꯨꯜ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯂꯩꯖꯔꯒꯁꯨ ꯕꯦꯒ꯭ꯔꯥ ꯁꯥꯏꯠꯁꯤꯃꯗꯤ ꯄꯨꯔꯥ ꯍꯣꯔꯒ ꯂꯩꯔꯦꯕ ꯑꯗꯨꯅꯤ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏ ꯉꯁꯤ ꯃꯦꯃꯣꯔꯦꯟꯗꯝꯗ ꯍꯥꯏꯔꯤꯁꯦ ꯅꯝꯕꯔ 1ꯗ ꯕꯣꯔꯣ ꯕꯦꯒ꯭ꯔꯥ ꯁꯕ ꯗꯤꯕꯤꯖꯟꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯦ ꯉꯥꯏꯍꯥꯛꯀꯤ ꯅꯠꯇꯕ ꯄꯥꯔꯃꯤꯅꯦꯟꯠꯂꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯂꯩꯔꯝꯅꯤ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯄꯨꯂꯤꯁ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯄꯨꯂꯤꯁ ꯑꯃ ꯑꯩꯈꯣꯏꯒꯤ SDPO ꯑꯃꯅ ꯔꯟ ꯇꯧꯒꯗꯧꯅꯦꯕ ꯑꯗꯨꯒꯤ SDPO ꯑꯗꯨ ꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯗꯤꯁꯇ꯭ꯔꯤꯛ ꯐꯪꯉ ꯃꯇꯨꯡꯗ ꯁꯕ ꯗꯤꯕꯤꯖꯟꯁꯤꯗ SDPO ꯀꯔꯤꯒꯤ ꯐꯝꯗꯕꯅꯣ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯁꯦ DC ꯐꯝꯍꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦ ꯕꯣꯔꯣ ꯕꯦꯒ꯭ꯔꯥꯗ ꯑꯗꯒꯤ SP ꯑꯣꯐꯤꯁ ꯂꯩꯍꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯔꯥꯏꯠꯇꯣ ꯑꯩꯈꯣꯏ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯅꯝꯕꯔ 1ꯗ ꯅꯝꯕꯔ 2ꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯇꯅ ꯆꯦꯜꯂꯛꯑꯕ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤ ꯐꯨꯜꯂꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯣ ꯕꯦꯒ꯭ꯔꯥ ꯁꯥꯏꯠꯇꯒꯤ ꯑꯇꯣꯞꯄ ꯃꯐꯝꯒꯤ ꯁꯥꯏꯠꯇꯁꯨ ꯍꯧꯖꯤꯛ ꯃꯈꯣꯏ ꯁꯦꯞ ꯑꯣꯏꯗꯦꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯃꯁꯤ ꯂꯣꯏꯅꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯣꯏ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯀꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯍꯟꯕꯤꯌꯨ ꯍꯥꯏꯕ ꯅꯝꯕꯔ 2ꯗ ꯑꯗꯒꯤ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯃꯌꯥꯝꯁꯤꯡꯗꯣ ꯃꯗꯨꯒꯤ ꯌꯨꯝꯁꯤꯡꯗꯣ ꯌꯥꯝꯅ ꯊꯨꯅ ꯁꯥꯕꯤꯔꯒ ꯑꯃꯨꯛ ꯍꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯌꯨꯝꯗ ꯍꯥꯟꯅ ꯍꯟꯖꯟꯕꯤꯌꯨ ꯑꯗꯨꯒ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯃꯅꯤꯄꯨꯔ ꯖꯤꯔꯤꯕꯥꯝꯒꯤ ꯏꯪ ꯇꯞꯄ ꯀꯟꯗꯤꯁꯟꯗꯨꯗ ꯄꯣꯖꯤꯁꯟꯗꯨꯗ ꯍꯟꯖꯟꯍꯟꯕꯤꯌꯨ ꯍꯥꯏꯕ ꯁꯤꯅ ꯅꯝꯕꯔ 4ꯅꯤ ꯑꯗꯨꯒ ꯅꯝꯕꯔ 5ꯇ ꯑꯩꯈꯣꯏꯒꯤ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯄꯣꯂꯤꯁꯤ ꯄꯣꯂꯤꯇꯤꯀꯦꯂꯤ ꯑꯦꯟ ꯁꯣꯁꯤꯌꯦꯂꯤ ꯑꯦꯟ ꯏꯀꯣꯅꯣꯃꯤꯀꯦꯂꯤ ꯁꯥꯟꯅꯔꯒ ꯂꯩꯕꯁꯦ ꯅꯥꯀꯟ ꯑꯃꯗꯅ ꯀꯝꯃꯨꯅꯤꯇꯤ ꯑꯃꯗꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯗꯅ ꯇꯧꯗꯕ ꯁꯤꯒꯨꯝꯕꯒꯤ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯄꯣꯂꯤꯁꯤ ꯁꯥꯟꯅꯕꯁꯤꯁꯨ ꯇꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯅꯝꯕꯔ 5ꯀꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯦꯃꯣꯔꯦꯟꯗꯝ ꯁꯕꯃꯤꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ DCꯒ ꯌꯥꯝꯅ ꯀꯨꯞꯅ ꯑꯃꯨꯛ ꯈꯟꯅꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯈꯣꯏꯅꯁꯨ ꯌꯥꯝꯅ ꯃꯥꯒꯤ ꯂꯦꯚꯦꯜꯗ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯌꯥꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯄꯤꯔꯛꯑꯀꯥꯟꯗꯅꯤ ꯑꯩꯈꯣꯏꯅ
ꯍꯧꯖꯤꯛ ꯊꯣꯛꯆꯔꯛꯏꯁꯦ ꯗꯤꯁꯤ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯍꯥꯏꯐꯦꯠ ꯇꯥꯏ ꯗꯤꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯀꯅꯥꯅ ꯗꯤꯁꯤ ꯂꯩꯇꯦ ꯑꯗꯨ ꯗꯤꯁꯤꯒꯤ ꯏꯟꯆꯥꯔꯖ ꯑꯃ ꯂꯩ ꯗꯤꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯁꯤꯒꯨꯝꯕ ꯂꯨꯔꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯂꯩꯇꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯦꯗꯤꯀꯦꯜ ꯒ꯭ꯔꯥꯎꯟꯗ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯏ ꯈꯣꯠꯂꯤꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯁꯨꯛ ꯌꯥꯝꯅ ꯂꯨꯔꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯠꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯗꯤꯁꯤ ꯑꯃꯅ IAS ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯥ ꯑꯗꯨꯒ ꯖꯤꯔꯤꯕꯥꯝꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯃꯇꯝ ꯆꯥꯗꯅ DC ꯑꯃ ꯂꯦꯡꯗꯅ SP ꯑꯃ ꯂꯦꯡꯗꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯅ ꯂꯩꯒꯗꯕꯗꯣ ꯃꯍꯥꯛ ꯁꯨꯇꯤ ꯄꯤꯔꯤꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗꯣ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯀꯟꯗꯦꯝ ꯇꯧꯋꯦ ꯍꯧꯖꯤꯛ ꯂꯦꯡꯗꯅ ꯂꯩꯒꯗꯧꯅꯤ ꯀꯔꯤꯒꯨꯝꯕ ꯖꯤꯔꯤꯕꯥꯝꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯁꯤꯇꯤꯖꯟꯅꯦꯅ खनब ngam IAS ऑफिसर मधु खुद मधु कदाई मा पनिश लौगदौनीबा हजिक DC गा कमायना यानाबसे कमायना DC गा लौनर इन फोन खुतांग लौ इन नत्रगा ADC गी खुतांग लौ कमायना ADC गी खुतांग अदो सर ADC ना अखोगी पॉइंट वाइज पाथोगा लौब्रा नत्रगा जो यारनी मयाम पुनमक से अखोई तौरगे हाइबा चौहाई हाइबगी मोंग नत्रगा पॉइंट तो पाथोगा अदमाइना यारगनी हाइबा यानाबगी लौबा कम पॉइंट टू पॉइंट अखोई डिस्कस तौइको अदो माना ngambal level da hujik security force SDPO ma tharakpa SDPO ma degrada famul bai basi magi makuta di leiti ko mana mo home department da report or kan da home department action laura kan da adagi magi makha da leiba huji SP gi officer leiba koi gi employee khara moina mana tangpat som chalu kolu haibadi ngambai ai ko adugi magi level da di mana tauge na hare magi out of magi level da leitaba singuna di madum government da mana report or kan da सुमाइन तौगे ना दुदे अखोई रिजुल हजिक लौरिबा यानाबसे पॉजिटिव ओइरे हाइबे याब्रा नेगेटिव ओइ हाइबे कमाय हाइबे अखोई नेगेटिव ओइ पॉजिटिव ओइ हाइबसु याद्री मरमदि अखोई हुरेन मक्से मखोई DC माना इमरजेंसी मागी जॉइंट मीटिंग में तौगनी माई मखादा लेरिबा SP लोन ऑर्डर पाइरिबा अदुगा माई पैरामेडिक प्रोसेसिंग CRPF मोगी जॉइंट कमिटी में लई यूनिफाइड कमान अमा अदुगी असम राइफल जाउबा मखोई सिंगसे ताम थुना हुजि मीटिंग फमगनी अदुगा हुजि लैबा लो एंड ऑर्डर सिचुएशन से मखोई कंट्रोल तौगनी न दुमाइना दि हाइ अदु मर्ग से सागी कोई MLA दी सागी थोइ बिरांग से MLA ले मसे हजि फावो केनो रेस्पॉन्स पदन पी दिया बे पेन द बि नाम हाइ फोंदुना ब्लेबा से मतांग MLA की मतांग का माने MLA की मतांग सिमा अखोई की ngasi की मेमोरेंडम दु अखोई सिदि ताक अखोई DC दा पिसन ब मेमोरेंडम नि नको दुई पॉइंट म याउद्रे मसिना लेजिस्लेशन लोम दा इलेक्टेड मोगी पॉलिटिक्स में चंग्रमनिना महाक्सी जिरीबामगी मिहुनी को इलेक्टेड पर्सन इलेक्टेड रिप्रेजेंटेटिव अमा MLA अमा बोइबगी महाकना कया बौदा तौगी तौगी हाबदुदि जिराम प्रजाना लोइ खंगेबा अदगी अखोगी ऑर्गेनाइजेशन मेरा पाइ मैम लोइ खंगेबा माना लौहम थोइबा लौहम थोपसे कदाई बौदा हौबदगी हौना लौरिरा इसी मयाम लोइना हाइनरब वारीने अदुना चप चाना MLA अमा ओइरकांदा हौजि हौजि बोरो बेग्रादा नुमित खुदिंगी अते ऑर्गेनाइजेशन जिरी की ऑर्गेनाइजेशन इम्फाल लगी अचौ अचौ ऑर्गेनाइजेशन लागांदा जिरी लमलाई खुनौगी मई साइब खोलिबा मयाम जेंगलुबा लोरबा हेक नुंगदांगदुदा मैतेगी जुम मयाम जुम मै थायबा बोम पोखाय हलेबा नरांग मक्तसु बोम पोखायबा जुमदा पोखाय हलेबा सेसिदा MLA ना चंगागा मागी स्पोर्ट तो चंगाकांदा ए मसिदी सिक्योरिटी लाप्सेस ओइबा यारोय मा स्टेशन दा फजना तौरगा मान हैंडल तौगदौने बा सेंबैदी अतो केंद्र ददी MLA लेंगन लेरकांदा अवार्ड पर सिक्योरिटी कौशली अवार्ड पर पुलिस स्टेशन स्टेट फोर्स महांग लोइनम अरेंज तौबने अदुगी मम्मी से अखोय हौबदगी हौना पीस कमिटी दा माना हौगलपदा खरा चेन चोंगंबा अखोय मदुमदी अखोय तौदी हाइबा यारोय अदु नतेबा पीस की पोतुमदी हौजिक मिसी मिना जाउराबनिना पीस की वफमदि कामतुना पल्लुबा यारारोयबा हौजिकदी महांगना स्टेशन दा फजना लेरगा DC ऑफिस से महांगना इंस्ट्रक्ट तौरकांदा गवर्नमेंट लेरिबा गवर्नमेंट सिना कईगुंबा फंक्शन तौबा ngamje हारे गवर्नर दा मा खुद मा रिपोर्ट पिरकांदा जिरीबाम से कन्नब होनगदबने मदुगी दुमदी अखोई उबा फंगदे
ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯄꯣꯏꯟꯠꯗꯀꯣ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯄꯣꯂꯤꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯌꯥꯎꯋꯦ ꯃꯁꯤ ꯈꯤꯇꯪ ꯁꯝꯂꯞꯅ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯄꯣꯂꯤꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯗ ꯈꯨꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯨꯀꯤꯒꯤ ꯈꯨꯟꯁꯨ ꯂꯩ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯩꯇꯩꯒꯤ ꯈꯨꯟꯁꯨ ꯂꯩ ꯑꯇꯣꯞꯄ ꯕꯦꯡꯒꯣꯂꯤꯒꯤ ꯀꯔꯤꯒꯤ ꯈꯨꯟ ꯃꯌꯥꯝ ꯈꯪꯕꯤꯗꯨꯅꯤ ꯖꯤꯔꯤꯕꯥꯝꯗ ꯈꯨꯟꯗꯥꯔꯤꯕ ꯖꯥꯇꯤ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯗ ꯃꯁꯤꯡꯁꯦ ꯃꯩꯇꯩꯅ ꯈꯤꯇꯪ ꯍꯦꯜꯂꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥꯗꯗꯤ ꯑꯩꯈꯣꯏ ꯃꯈꯣꯏꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕꯤꯗ꯭ꯔꯒꯁꯨ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯔꯤꯕ ꯃꯐꯝꯗꯨꯗꯗꯤ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯔꯤꯕ ꯕꯦꯒꯥꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯏꯌꯦꯕ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗꯗꯤ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯗꯨꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯗꯨꯅ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯀꯨꯀꯤꯖꯣꯁꯤꯡꯒꯤ ꯃꯣꯏ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯕꯒꯤ ꯑꯦꯔꯤꯌꯥꯗꯨꯗꯤ ꯃꯈꯣꯏꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯅꯦꯕ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯃꯦꯖꯣꯔꯤꯇꯤ ꯀꯝꯃꯨꯅꯤꯇꯤ ꯃꯩꯇꯩꯅ ꯑꯣꯏꯔꯦ ꯑꯁꯤꯒ ꯈꯨꯟ ꯇꯥꯔꯤꯕ ꯀꯨꯀꯤꯒꯤ ꯈꯨꯟ ꯔꯥꯅꯤ ꯕꯦꯡꯒꯨꯝꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯩꯖꯥꯡꯒꯨꯝꯕ ꯑꯗꯒꯤ ꯁꯤꯒꯤ ꯃꯣꯔꯕꯨꯡꯒꯤ ꯀꯨꯀꯤ ꯈꯨꯟꯁꯦ ꯃꯁꯤꯗꯤ ꯃꯣꯏꯅ ꯐꯨꯜꯂꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯋꯦꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯑꯗꯨꯒ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯈꯨꯟꯁꯤꯡꯗꯨꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯗꯦ ꯑꯗꯨꯗꯤ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜꯗꯣ ꯑꯗꯨꯋꯥꯏꯗꯨꯗ ꯑꯃꯗꯅ ꯃꯤꯆꯪ ꯃꯤꯈꯥ ꯅꯥꯏꯕ ꯑꯗꯒꯤ ꯑꯃꯗꯅ ꯈꯔ ꯁꯧꯒꯠꯄ ꯃꯥꯟꯕ ꯁꯤ ꯑꯩꯈꯣꯏ प्रꯖꯥꯁꯤꯡꯅ ꯎꯕꯁꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯎꯔꯦꯕ ꯁꯤꯁꯦ ꯑꯗꯨꯅ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯅꯦꯕ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯑꯁꯤꯒꯤ ꯃꯌꯥꯝꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯤꯁꯨ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯈꯟꯅꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯗꯤꯁꯤꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯗꯤꯁꯤꯗ ꯄꯤꯔꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯁꯤꯒꯤ ꯑꯥꯎꯠ ꯑꯣꯐ ꯀꯟꯇꯦꯛꯁꯇ ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯁꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯃꯈꯣꯏꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒ ꯖꯤꯔꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯉꯥꯛꯄ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣই ꯀꯣꯏꯁꯟ ꯍꯪꯈꯤꯅꯦꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯗꯨꯒ ꯖꯤꯔꯤꯒꯤ ꯀꯟꯇꯦꯛꯁꯇ ꯍꯥꯏꯔꯒꯅ ꯖꯤꯔꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡꯁꯦ ꯄꯨꯟꯁꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯊꯦꯡꯅꯅꯦꯕ ꯖꯤꯔꯤꯗꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯅꯦꯕ